Internally displaced person IDP singna tha ama supna sathagadaba relay sit in protest ngasidagi lamboi khongnang khongdagi haukhre ingkumja lisingani ga kungohumdoigi mege tang ahumdagi thorakiba kanglup ki irang asina maram moiraga tongan ba relief camp singda leiriba IDP sing asi India lengakna saliba December kuntraga matoi FPHAOBAGI manungda masa masagi mayumda hanjil hanaba thabak paikhatpa haure haina thajaba pikhrabasu singkong singyada leiriba IDP sing ngasi fauba masa masagi mayumda hanjinnaba thabak thoram amata paikhallaktaba sina maram moiraga kokomi yauna IDP singa punna pangthokiba mifam amada IDP sing mayumda hanjandre fauba tha amasubna relay sit in protest pangthoknaba wareb laukraba matung ngasi an banumita sajiwa relief camp ke IDP sing amasung uripok maikai gi laikai amadi club ki myoi singa punna wakat mifam sathaba hokre wakat mifam maduda sarugya kibi ikau sadu yeng komandagi okram bidya sorina haikibada India lengangna IDP sing saliba December kuntraga matroi FPHAOBAGI manungda masa masagi mayumda hanjil hallagani haina fongdokibado thaoidana IDP singna matam koina awana kaya khangduna relief camp da lerakliba si karisu khangdana lengangna sangai festival su pangthokrabanina IDP sing mayumda hanjil hangani haina thajaba pikibadu thabak to onthok piro haina mahakna makhatana fongdoki